haina belay sagyel mingselna aikhoida kaidonungda oidaba ngangloi chanabi kharadadi Mingsel gi maramda superstition kaya amalay haina belay mingselna aikhoibu atopa parallel world amaga samna hale adomna nungti numit khudingi yengjariba sagyel mingselna adomgi punsigi achoba akiba ama uraklabadi ngasi asigumba wari asiga mari leinana pujarakli New York City da leibi Carol Kobi nupi amagi Carol na piklingai dagi pangjarakpa manglandi New York City da leibasini Carol aibi amani handak mahaki lairikna bestseller tabadagi mahaki manglan mangphangna bahaurai New York City da flat ama lauduna maduda leiba horame Carol magi apartment adugi interior gi maramda yam kupjarami aduna magi apartment gi interior design si mana adum tawrage haina khalle aduna Carol yumgi potchai khara shopping tawna ba haiduna magi mamanabi Susan ga laknami numit chupa shopping tawraba matung yum halasi haiduna halakpada lambi gi chidai amada leiriba sagin Mingsel amaga manakta phamliba ahan oiraba nupa aduga yenglage Carol nupa adugi manakta changshilami manakta changshilakpaga manakta leiriba Mingsel aduda midyeng thamlai mahakna changshilakpaga nupa adu angawbugum lauduna chenkhre mamanabi Susanna tawriba matawdu uraga angakpadi phawrami adubu Carol di saken Mingsel aduda wakhal luplammi Mingsel adu ashuki madik phasai Mingsel adugi akoibada una mayek haktuna ningthijana leitengli Carol Mingsel adugi manakta changshinduna yengba horai mamanabi Susanna kaurami adubu Carol taramde Mingsel aduda wakhan pumba lupkhre Susanna kauba tamalaktabadagi manakta changlaklaga masha paiduna kaurami Carol gyan taraktuna Mingsel adubu paiduna hairagi Mingsel si aigi yumda theladi kayam phajani Susanna wa amata haiba nangdringai Carol na mangthaduna chatkre yum yoroba matung Carol na Mingsel du magi bedroom da thelami aduga Mingsel aduda yenglaga noklami mahaki minokdu ashuki matik makalami minok aduna takli madudi Mingsel aduna magi yumdu mapung phahalabagum khalli mathangi ayukni Carol iruzaba loiraba matung magi bedroom da changlai aduga Mingsel aduda tariba magi shaktambu yengzarami Mingsel aduda tariba magi phazaraba shaktamdubu yenglingai matam kayam haukrabano haiba khanghaudre tajaduda Susan gi phone laklami Carol phone lakpagi makhon tabada khanglamme phone da uriba pungdubu uraga ngaklami pung anirom haujallambaduda adutanasu loiba nate Carol Mingsel aduda pungaw ngawrame mahak yumdagi mapan thokedre ayuk nungdang Mingsel adugi mamangda famduna masabu yengjarami nongmadi Susanna morning walk chasi haiduna horame adubu Carol chasi yaramde Susanna haimanbadagi Carol yaraklame mathangi ayukta Susanna Carol bu pakta ngairame Carol na pakta yorakpa matamdadi Susanna Carol bu masak khangudre Carol hauzik leiriba chahi adudagi chahi tara hena ahan oina urame wafam adu Susanna Carol da haiba matamda mahak gyan tajaramde mahaki phone du paikhatna yengluba matamda angakpa poe maida ahangum shubliba koktana angawbasham adu urubada Carol yumda thabak lehawi haijinduna mafamdudagi chatkre mayumda yorpaga magi bedroom da chenchinduna Mingsel adubu yengba horai aduga momon noglai Mingsel duda tari mahaki naha oirabi phazarabi saktam Carol ngasidi Mingsel du yengna tumningba faraklame khanghaudana Carol laimaida haithakre numidang aduda Carol mamit panglakpada kanano mana kanna laubagi khonjal tarai kadaidagi no yenglubada mahaki kada leiriba shaken Mingsel adudagini hagotuna yengi tawbada khwang yam naraklame tapna tapna changshinduna yenglubada Carol ngakpana loikre Mingsel manungda yauriba nupidu atai kanasu nate Carol masamangni aduga manungdagi kanna kana thilaklame yengbada manungda phajinbagum Carol madu mang oigani khalami aduga phamunglomda yenglakpada amuka hena pakhatlami phamungda tumlibi masabu uraga
Carol tauribadu karino khangdraduna lauge haina taubada lawashu ngamlamde khonjel thoklamde. Carol na pakhatna manakta leba table amadagi gamla ama lauduna Mingsel adu thirami. Laimaida tariba Mingsel macheta Carol na masabu yengjabada ure hanuraba shaktam adu. Phone da yenge khanduna phone do paikhatlami adubu mayek amata senglamdre. Carol haujikti khangle hanubi adu atai kanashu nate masamangni. Ngasaigi kaikiba Mingsel adugi manakta jangsinduna yenge tawbada Mingsel du laimaida taramdre. Paklangda hanagum thetlaga leirami. Aduga Mingsel gi manungda naha oiribi Carol kaptuna leirami. Carol pak adudagi chatkraba matung Susan na phone tawba paimallaktabadagi kariguma khara thoklamlani jingnaduna Susan na police koduna apartment da laklame. Adubu Mingsel su Carol su leiramdre. Carol kaidokhrabano haiba kanana su khangkhidre. Matam khara leiraga mina hainarai. New York ki amamba lambida Mingsel amaga ahan oirabi nupi amaga hamduna leiba thengnei haina.